Ngasi nungtil pung ama taba matamda Imphal West District ki manung chana leiba Praja Higher Secondary School lamsangda Academic Awareness Program ama Coalition Against Drug and Alcohol kadana sinduna pangthokre mayai kaba nisana mahiroi kunaida piba chaitheng haiba thimda pangthokiba program aduda President member sing oina Hizam Priyo Kumar President kada amadi Lamabam Sangita Principal Praja Higher Secondary School lamsang oiki thoramadudha resource person oina T Git Chandra Mitai Secretary General kadana machang oiba ꯅꯤꯁꯥꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯈꯤ ꯃꯔꯨꯑꯣꯏꯅ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯤꯁꯥ ꯍꯥꯏꯕꯁꯤ ꯐꯠꯇꯦ ꯈꯪꯂꯕꯅꯤꯅ ꯀꯩꯗꯧꯅꯨꯡꯗ ꯇꯦꯁ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗ ꯅꯤꯁꯥ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯈꯨꯟꯅꯥꯏꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯦ ꯃꯁꯤꯅ ꯏꯃꯨꯡ ꯑꯃꯗ ꯅꯠꯇꯅ ꯅꯤꯁꯥ ꯆꯥꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨ ꯐꯥꯎꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯍꯟꯕꯇ ꯅꯠꯇꯅ ꯁꯃꯥꯖꯇ ꯃꯅꯤꯡ ꯍꯜꯍꯜꯂꯦ ꯅꯤꯁꯥꯗ ꯂꯩꯆꯨꯕ ꯍꯥꯏꯕꯁꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯦꯛꯇ ꯆꯥꯔꯕ ꯃꯇꯨꯡꯗ ꯂꯩꯆꯨꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯔꯦꯒꯨꯂꯔ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯁꯥ ꯆꯥꯗꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯇꯨꯡꯒꯤ ꯁꯃꯥꯖ ꯑꯃꯒꯤ ꯔꯤꯁꯣꯔꯁ ꯑꯆꯧꯕ ꯀꯟꯕꯗ ꯃꯇꯦꯡ ꯑꯣꯏꯔꯛꯀꯅꯤ ꯅꯤꯁꯥ ꯑꯁꯤ ꯇꯦꯁ ꯇꯧꯕꯗꯒꯤ ꯃꯁꯤꯕꯨ ꯃꯍꯥꯎ ꯍꯦꯛ ꯈꯪꯈ꯭ꯔꯕ ꯃꯇꯝꯗꯇ ꯃꯁꯤꯗꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯇꯨꯅ ꯑꯦꯗꯤꯛꯁꯟ ꯂꯥꯛꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯑꯁꯤ ꯃꯔꯨ ꯐꯪꯅ ꯃꯅꯤꯄꯨꯔꯗ ꯃꯨꯊꯠꯅꯕ ꯍꯣꯠꯅꯕꯗ ꯃꯔꯨꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯗꯥꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟड ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯜ ꯕ꯭ꯔꯣꯖꯦꯟ ꯑꯉꯣꯝꯆꯥꯅ ꯈꯨꯗꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ